Tha sigi tang ama chahi hoba numit ki numidangda Lilong Jingjau tu thokiba laibak thiba Thoudokta miyoi manga laikhidaba amadi miyoi tara mari na sokiba Thoudok aduga mari leinana semkiba JAC ga ngasi ayuk Chief Minister Nongthombam Biren ga mahaki bangloda unakre Chief Minister ga pung anirom wari sanaraba matung hiram kharada Yanaba Purakhre ga loinana Asiba Hakchang sing logduna aroiba mathau mangam pangthoklagani hairi Miyoi nipuna saba JAC gi mihut kangbu aduga wari sanaba aduda Rajya Sabha gi MP Laisemba Sanajauba Works Minister Govindas Konthauzam Lilong AC gi MLA MD Abdul Nasir Deputy Commissioner Thawal Ahanthem Subhas amadi SP Thawal su saruk yaki Wari sanaba loiduna CM Banglodagi thoklaklaba matung JAC gi convener MD Habibulana haikibada Manipur Leingak ka unaduna wari sanakiba aduda yanakiba singi manungda IG amana luchingba SIT semba laikhidraba singda lupa lakh tara piba ka hena sokpa singda lupa lakh ani loinana layengba fatriba fauba layengba gi charge pumba Leingak na puthokpa minor injury oiba singdana lupa lakh amamam piba amadi laikhidraba miyoi manga loinana Thoudok asida fibam luna sokpa ahum punna miyoi nipanda Leingak asina makhoigi imung manunggi amamamda masaga chanaba thabak piba yauri Lilongda security gi mapangan kankhat hanaba gidamakta ahenba security force thambagi manung channa Lilong police station da OC amana mathau tawribasi SDPO amana luching hanba amadi Lilong amadi oinamga tainabada outpost ama thamba haibna chingbasu yauna cherol aduda yauri haiki yamna nungaitaba kumsi sahigi ahuba sahigi ahuba numita Lilong Jingjau da thokiba nungaitaba thobo amada laikhidaba miyoi manga hana numituda mari ama aduga ngasi ama amuk leitraga miyoi manga sutre aduga asokpa miyoi taraga mari ni sigi matangda myamna semkiba JAC ga ngasi honorable chief minister aduga honorable minister amadi local MLA yauna Iningthau koigi honorable MP Iningthau Laisemba Sana yauba yauna faminaraga yamna kupna pung ani ahum changna ikoi discuss tawraba matungda JAC ga Yanaba ama Purakhre yanakriba pointing di tentak na harabada akoi thokre ba Thoudok asita chenariba mara leiba singse koi soidana athungba matamda pharaga chairak pigani adu hairiba akoi singse phana bagi damakta SIT ama IG gi reng dagi ta daba IG ama na littauba tim ama siamaga hojik kudak tagi hanati ya horaga leire adu hojik amaka ahenba additional IG dagi ta daba ma hapsallaga akoi hairiba case handle to hanba haina han ko yanare aduga anisubada pagi laikhidaba sing sigi damakta lupa lakh tara XDS piba aduga asok apan singsina major injury oi basingsina lupa lakh ani piba aduga minor injury singna lupa lakh amam piba aiba koilama su yauri aduga koigi mas lehauriba imung manungi laikhidaba sing sigi amadi major injury oi riba handicap oi raba injury ai koigi disable oi raba makhong makhut yaudaba yauri makhong takhiba yauri sugumba injury oi raba sing asida sarkar gi job ama koi hek cabinet han bagi cabinet ta decision lawraga koi pirani haibagi thajaba ama pibire MOU ama su koi sign tawnajare loina na koi Lilong da thuiba koi irang ase siga mari leinana ahenba additional force type tare SDPO ama su koi Lilong da thammani haibagi adugi aibada koi yaujare aduga koi painam beres Lilong ga hek tainaba samroga tainaba sida koi outpost ama su thambirani thammani haibagi koi thajama su pibire Lairiba koiga koigi laikhidraba koi anjumangi member Maulana Abdul Razak anjumangi member masu yauri mahaki mingda koi Islamic library ama apubada sarani haibagi thajama